Malem pumbada Christmas kumay pangtong na bukam state asigi singamasong tampak ta kumay asi pak sana pangtong. Manipur ki apun magi sakdam kanna bhona bada akiba laite Manipur ki damakta di mang thadna kathokani haina Chief Minister Nongthoma Meri na phong. Kairao Bitrida Sagadaba Pamung Yankai Leba Integrated Ayus Hospital Ama Ngasi Health Minister Langpo Langpon Zente Komana Urep Yung Tamkre. Amasong Sasinaba Kotong Nabagi Podok the Hatok Pikraba Kanali Jitaraba Imung Amagi Angang Mari Nungaiba Masakanga Ngasi Hingli Ngasi Paba Government Namiyang Amata Sangli. Mayam kurumjari adum niambire basi Impact News ni ay takilamam siyam kanan hauzik ahan mamuktada Impact News pi yang bireba punamapo Christmas ki pauzil pizari hauzik pungza si pawbagi mar pausing miyam da pizari Malim pumbada Jesus Christ pokpagi harau tayamna Christmas kumay pangthok na bagum state asigi singamasong tampak ta kumay si pak sana pangthok nari Ayo angan badagi hauna Christian lining sat pamiyoy singna kumay asibo pangthok na ba sir sing da laknaki Sir Singh the Kumayasi Damakta, Ningtin Sem Saduna, Kumayasi ki Itilpi ki. Sir Star Jesus Christ ki Mingda, Lining Lyson Pang Toktona Christmas Kumay Hauki. Sir Sirs ki Pastor Singna, Jesus ki Mingda, Pauta Kayapi Bagalunina, Miam Isor ki Masanupa, Jesus ta Taunizaki. Miam ne Jesus po, Saitaba Isai Kayasu Saki, Kumayasi ki Damakta, Yum Thong, Sir Singh da, Angan ba Machugi. Si amasung serang nasaba thawan misak arang ba polam sing thet ki ayukin lining lai swal pang thok balore ba matang isei nomai pang thok tuna namit asiba harau tayamna pang thok na bagalunina harau tayamna sal samina ki tungda sersta ki thorak tuna Christmas carol saktuna yum da sangduna kumai singa sige ya papauzil pi ki yum gi miyoy sing na so carol la le ba miyoy sing da makhoi gi angam ba sial gi polam sing katna ki Taibang pan ba miyo bigi damata mahangna lakpiraga ing thatap thana nungsi sanana lenena ba taibang pan se khana sena badagi amaga nungsinna da badagi mayam se adugi mayam su kopinaraga nungsi ba maikaida sanana ba isorgi aseng balambi da sanana ba adugi maikaida sapni isorna akhoi gi damakta yam nungsidana masa ni pa amakhakta leijaba si akhoi gi damakta thabirakpa ase yamna maru oye akhoi gi damaktani haibase akhoi wakhalda lausin jare haraga yamna maru oye na khalle nungsiba natana akhoi kari cho afaba hena porak ningai leite nungsiba na loina ma porak pangamgani Christmas ka mari lenen laibak asida lairiba Christian lining satpa islinau singi mafamda President Ramnath Kovind Vice President M Venkaiah Naidu amadi Prime Minister Narendra Modi na ipapawzil pirakli Numirasigi damat lebak asigi mafam kayada lairiba Sir Singda mai than man singba tauduna decorate tauba galunina ngasi ahing nongyai fauba Sir kaduna prayer taunaki Nagaland da pollution free oina bagi damakta Christmas numit ka mari lenena bombla na singba thaba da athingba thamki Nungsibana punamapu khodum sanmangami miyamna Jesus Christ na takpira masing ngak na satpa mathaw tai haina Consumer Affairs Food and Public Distribution gi Minister Karam Siam na phong dokre wafama singa se Tengnopal District ki Laising Maipau Baptist Church tapang thopa Christmas thoramda saru yarda na phong dokibani kunja sing na ipaipu haktak ta gileklaba sana kanglun kaya ngakton leramba thengnabada minister na thakat pasu phong doki Kulasi da satpa Karam Siam na ahan minister oiki bagalunina mafam adugi miyamna mahakbu harau tayamna okpa ubada apien basu phong doki Kulasi gi lambi thong amadi atai hiram kayada sakhatnaba honabada angamba mateng pangan haina su minister na miyama thajaba piki
टेक्नोपल डिस्ट्रिक्ट की खुदेंग थाबी खुलदगे किलोमीटर तरेलम संगसलग लैबा मई अफब थकनब इसिंग निंगथीना फंगद्रिबा मरिंग फुरपना खुंदाबा लांगखोंग सिंगदा क्रिसमस कुमई पांगथोखरे मोरेदा लेबा पाउमी सिंगना खुल अदुदा क्रिसमस कुमई द सर याब सत्पगी मनुंग सन्ना खुल अदुगी फिबम यंगसलुबदा खुदोंग सादबा सिंगसी खंगलकिबने लांगखोंग सिंग खुलगी खुलाकपा केटी कोठिल मरिंगी मसानुपा कांगसुआ अंगरुंगना खुल अदुदा मई फंगदबा सही कुंथ्रा माथोइदा मुक सुरे हाइना फोंगदोरकी अंगरुंगना खुल अदुदा मई फंगनबिनबा एमएलए दी कोरुंग थांगमदी मैनबा कयादा हाइजकी अदुबा हौजिक फावबा थबक अमता पाइखलक्त्रे हाइकी नुपी आंगांग सिंगना खुलदगे किलोमीटर तरेलम थोरलगा लोखाद कुमदना नुंगतिगी इसिंग सोप चली असिगम मई इसिंग फंगदबगी अवाबसी स्टेट असिग अनोबा लेंगाक पाइरिबा बीजेपी लेंगाक अथम मतमदा कोगनबियु हाइनसु अंगरुंगना अपील तौरकली सिंग तमनिदा लैरिबा इसिनाव सिंगी मरी हेना सेसिनबगी वाखलोंदा अकोमलुफ कांगलाई पाकी माइकेदगी ngaखापाट कोम विलेजदा पोलम कया खुसिनक्रे ngasi ngaखापाट बेप्टिस्ट चर्च की याखिम दरक सुबह क्रिसमस सेलिब्रेशन का माइलेना चाना थकनबा फिरोल ब्लैंकेट अमदी इसिंग पाइप की पोलम सिंगसी खुंजा सिंगदा खुसिनकी बने साइकोल असेंबली कंस्टिट्युएंसी की मनुंग सन्ना सुपनगी युमनाक तारा तरिलोम तमक लैब खुल असिगी खुलाकपा लारपु कोमना इसिनि नाउंगी हाइरबसु सामिन थमिनदबा अमदी लोल फाउंदरक्तबा मतमदा थमोइदा लैनरंबा नुंगसी मरी हंतरकनी अकोमलुपना लाइरबना नमना लैब खुल सिंग असिदा ngasi mateng pangliba asina sing tamanigi marakta nungsinabagi anauba lamai mahang dokli haina slawi haiki polam khusinabagi thawramaduda sar yakiba akomlo ke president KSS Somendrona furup kayana khundaba state ama oirabasu apipa furup sing muthattanaba lup asina mutanaba lup asina English ni taradagi achauba khongthang ama lauduna lakli स्टेट असगी यलोंमी मसिंग हंतरकपा असिदगी कंजननबा अखोई पुन्ना होनबा मतम ओइरे खुलसिदा मिटोप संगसिलकपदा कुपना यंगसिनबियु हाइनसु खुंजा सिंगदा महाकना अपील तौकी Bisnobo district ke tongan ba sir sing da so Christmas pangthong na kre ngasi pangthok ki ba Christmas ki thoram madugi maroi ba thoram Krista lining sarpa sing na dharma gi oiba Jesus Christ na taibang panda pokhi ba gi harau ba phongdok po oina jagoi sei masung Bible pa ba na thoram madugi maroi ba sakta moi ki Christmas asi kari gi damak sir sing da pangthok libano hai ba gi matang da pastor amana mioi ba asi asukki matik phattaba madi pap sen ba oiba maramna Isorna afaba pautak pinaba lakpani aduna aikhoi afaba pautak lauduna sakotnaba honasi haina miyamda pauzil piki Manipur Pradesh Congress Committee MPCC na susenduna Imphal gi Congress Bhavanda Merry Christmas ke thoram pangthokre Tharamadu Manipur Pradesh Congress Committee ki Vice President T Mangi Babu General Secretary Vidyapati Senjama madi tongan ba party asigi member singna saruyaki Christmas kumaina lakpada North India Development Party NEIDP na miyamda ipapauzil pirakli Christmas kumai ga mailena Portland bagi thoram pangthokre Singju Festival Committee Manipurna Pioneer Club Ima Laikhuri Seva Committee amadi Women's Development Association Lamding Makha Lekai Gimioi Singa Loinana pangthokibani Singkhulong Kawikul United Baptist Fellowship Lamsan Rongmai Baptist Church amasong Kundi Baptist Church ta Polan kibani Loinana hayeng Manipuri film actress singna Amphagi Women Football Sanari Singa Friendly Football Match ama Khudaiban Lampak Sports Complex Tauthongda Sanaragani
Manipur State Legal Service Authority amadi Legal at Clinic Setup Court Complex na puna sinduna ngasi celebration of Christmas Festival kam one day legal awareness program Central Home anida pangthokre ngasi ayupung tara taba matamda khurai nadibam laikai da laiba hesi Central Home da aduga pung tara mathogmini yankhai tabada matamdana luang sambam da laiba Carmel Jyoti da sathakibani High program the High Court of Manipur Acting Chief Justice and Kotiso Masla MASLSA Executive Chairman RK Memsa MASLSA Member Secretary Thoksom Hira Lakpa Maitaina Saruyaki Lunana Sal Rice is a part of the Legal Awareness Program Gilogi Singi Matangda Resource Person Kaina Wanganki Thoromadu Loisilakpada Home Angang Singda Blanket Kong Moja Notebook amasung kolon singma singso yan thoki. India के तरह सुबह प्राइम मिनिस्टर ओरंबा अमसुंग भारतीय जनता पार्टी के लुसिंगबा अटल बिहारी वाजपेयी के ngasi सही मुफ्तानी थुई सुबह मपोकमन गमरी लेना गुड गवर्नेंस दे के थरम बीजेपी मणिपुर प्रदेश न सिंधुना पांगथोखरे लुनना मणिपुरी अपुनब के सकतम कन्नब होनबदा अकीबा लैते मणिपुर की दमक्तदी मांग थादन कथोकनी हाइनसो चीफ मिनिस्टर नोंगथोम बिरना फोंगदोखरे वाफम सिंगसी नेता सुथेक्ता लैबा बीजेपी ऑफिस द पांगथोखिबा गुड गवर्नेंस दे के थरम सर्व यादुना चीफ मिनिस्टर न फोंगदोखिबाने Cabinet Minister Singh MLA Singh amasung BJP ki thongmi kayana sar yaduna pangthokiba thorom maduda Chief Minister na makha tana phongdokibada miyam na yab afaba thabakta BJP na matam leba khibikta saugatkani adabo miyam na yaningdaba Manipur miyam gi apamba gi mayokta lakpo khodimakti BJP na yaba ngamloi haina sa phongdoki BJP ki pandamdi atol ata taraba singbo mamangda singkhatuna mipung khodimak amat oina saukhatminabani Prime Minister Narendra Modi Nulusingba BJP Galengak Asina Miam Gi Ifana Bamade Sod Horaba Singidamakta Paikal Aliba Skim Singase BJP Galusingba Atal Bihari Vaspaina Pamjarama Thabak Thoram Sing Adugitung in Bane Maramaduna Atal Bihari Vaspai Mapok Namid Asibo Good Governance De Haina Palon Tawbane Government Haiba City Miamga Puna Saminaduna Miam Amasung Government Aniki Marakta Nangnaba Mari Ama Sagat Paduni Maramaduna BJP the Miam na Thamliba Thazaba Singh Mangandana Bhonagane Mioi Karana BJP ni scheme Panglauda Lauktoklaka Thabakti Itau Taudabo Oin Uhan Nabhonari Adabo BJP na Miam Gi Ifanaba Lauktoki Bhodimak Ayuk Namidang Kangdana Kaktana Monitoring Taudana Honari Hainasu Fongdoki Northeast amadi Manipur lay minerba koi kanglu machine se koi amato ina lay jage ko have the message ai si machet amada ma lay han amada ma len tawbino hai yamna human approach fact history in the background oiba backup oiba du mapot mayam koi tawraga honari ai gi voice delhi yore ai gi voice delhi na tagani soidana nana assembly dasu ai da ki bolite laiwa ki damakta jati si ki damakta koi punna अपुनबगी सक्तम कन्नबगी दमक्ता बीजेपी की लैरिबा सरकार दा मदे बीजेपी की लैरिबा कार्यकर्ता सिंदा अकीबा मत लैते लैबा की दमक्ता दे कोई मांग थाना कोई सैक्रिफाइस तौगनी है Infalis ki manung san kairao bitre sagadaba phamung yankhai legadaba integrated IOS hospital among si health minister langpolapam Jayant Kumar made kairao assembly constituency MLA Lauremam Ramesur na urib imtam kre Kairao block office leraba mafam da sagadaba hospital se urib yung tamagi tharum asida sar yakhiba health minister Jayant Kumar hai kibada health sector da Jenims amadi kairao wangkhem da leriba TV center hospital natana afaba ana layang sang Infal East ki mafam sing da laite asigama khodong chadaba singa se kokna ba pandam da IOS hospital se kairao bitre da sana na bahona bani hospital asi lerapa matamda luna nana madi hena mapung fan salaiba ngamnaba honabada kairao assembly constituency ki miyamna mateng pangbi loinana kairao assembly constituency ki mafam amada regional level da laigadaba makhalgi regional disease control institute amasana ba thaurang tauri institute sana ba mafam hauji khangdok tuna laire athuba da miyam gi ayaba lauduna sana ba honagani Health Minister Namaka Tardin Haiki, Manipurasi, Lairabo Oibana, Miam the Taliban demand, Pinabonabada, Awaba Kaya, Tengaribani, Masikarigino Haibada, State Asigi, Masagi Resource, Lejadaba Amasung, Lainga Kilaipam Topa Sel Matiksana, Laitabadagini, Aduna, Isagi Resource Lainabonabada, Yamnamatau Tai, Loinana.
ꯂꯝꯗꯝ ꯑꯁꯤꯗ ꯐꯪꯂꯤꯕ ꯍꯤꯗꯥꯛ ꯀꯥꯟꯅꯔꯕ ꯄꯥꯝꯕꯤꯁꯤꯡ ꯊꯥꯗꯨꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯇꯥꯟꯅꯅꯕ ꯂꯩꯍꯟꯅꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯅꯁꯨ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯈꯤ health care sector sidejida yemba kanda akhoi lere Imphal East akoi gi Property Jennings Hospital lei atu jaga da sideda akoi TV center lei leiraga so ko ni yamna puning lumna praja gi seba sei mawong tana akoi na deliver to bangam makhal gi kano ti leitaba chumna gi cham na kairao khapta gi chumna gi cham na Manipur khapta ki nataba regional level la legita ba makhal gi regional disease control aduki institute amasu weshana ban kanna tawri ngasigi tharomadra tharomapuni sar yakheba kairao assembly constituency ki MLA Ramesun haikibada Imphal mayondagi irap laptana leiriba kairao assembly constituency da ana layengi lamda yamna sothari primary health sub center ani sunleite masina assembly constituency asigi miyamna hena khodong sadaba kaya mayoknari Ayus Hospital asina mai pakna salaiba ngaloklabadi miyamgi awaba koklagani loinana education gi lamdasu kairao assembly constituency na atai kendra singdagi yamna sothadibani haribu khodong sadaba singa si koknanaba anoba lenga asina miyamgi sakhwat thorang kaya kairao kendra da paikhatpa yabagi oithopal leiri haiki Thoramasida Ayus ki director Dr. A. Guneswar amasung kairao gram panchayat ki pradhan Kangabam Saurjit Singba makok thombo official kaya su saruyaki koi phim cha da jaga amada le ana langsang lamda koi kerau che adu hojikti ayus da na tabida ko hen mission da pi bida ngonda lambu le ga disina taba tongan wa health care ma le na ba kan mayam ga men yu tawda plan mayam sing je lamu pi ri tobi ga ba thaja am pi busle sigi dum so do thaga chari aina koi health mission minister amadi director amadi koi gi engineering sen di ba hajaning ba mana yam thuni yara ga di koi chali ba janawai tha si gi hai ri balai ba sang asi da renovation tor kanda OPD hangbi habsi maju ai kuchal hajari Lamding Educated Welfare Association Lewa namaya kabanisa ki mayokta satharakpa khongjang gi sargam oina ngasi ayo pung tarama khairum taba matamda Lamding gi labukta gi number 4 saba mi ahum fari haina siulamana hairi loinana hairi ba mafam asida lamdam asigi inkhalali ba naha kaya laktuna nisa sapam oiduna leire district police na matam shana miyeng sangbina ba siulosina makhatan appeal tawrakli Imphal West Police Commando na nupi ama yauna aina thingkraba lalolof KCP ke kadamari khulai ga konana fari hairi ngasi Imphal West Police Headquarter da pangtopa pawmisinguna bada phagalaba KCP gi kadamari amadi makhoida gi phagalaki ba khulai sing pawmising mamang da pothoktan utke ngasi ge thoramadi da sar yakeba SP Imphal East in charge Imphal West Kabib Kiena akangnaba pawma fangbadagi Imphal West ki additional SP Priyadashni ki miyang makhada thas ki tang kulumdoi da tongan ba mafam anidagi lalolofasi ki kada mari asi fabangam kibani numidadu ki ahing nongyai punga mataba matamda hiang thang bazar da thiba huma ki thabak sathabada mayang Imphal kwansak awang laikai dagi Haishnam Nanau Elis Nungsiba amadi laikai asimaktagi Haishnam Rakesh Elis Shana fagatki Numid adugi ayupung angan bapung manga gamini yakai manga satpada bapaparada thibo huma ki tabak sathabada upopi mamang laikai dagi Huidrom Khamba Elias Bobo amadi Common Zone 2 dagi Yengkokpam Anuradha Elias Ranibala phagatpangamki makhoi marigi manungda Huidrom Khamba hairiba mi FC Sursampur da leiba kunmanga sapasam rifles ki driver oiba duga hausikna ICR da leiba mi oini makhoi bu wahang pong sathabada Haishnam Nanaudagi lup asigi dimaleta tara sinana saba hand grenade bomb amaga Samsung mobile phone amaga phagat khre Haishnam Rakesh dagi Samsung mobile phone ama phagat padanatana Huidrom Khambadagi 9mm gi steer pistol ama magazine ama amasung life round mari phagat pasungam ki Today our Imphal West District Police Commando officers sitting here, they were able to recover one Austrian foreign-made 9mm pistol with 4 live rounds and one Chinese-made hand grenade and 3 more demand letters from their possession. These weapons and grenade they were using for purpose of
threatening doing unlawful activities. We will be carrying out the investigation further to find out who else were their sympathizers and working along with them, and what other unlawful activities they have carried out so far also. Narugul da leibak asida sanglakpa Chinese Asian haina singnaba nupa ama taramathui suba sam rifles na Indo Myanmar ngam khai panindagi fare pharabami adudi China gi Fujian province tagi Kin Min Zikjiang alias Xian Mingjiang sayang khai mangani Impact News na phama paw magi matung ina taramathui suba sam rifles na thas gi tang kuni thoida singningai uba mongda ti Minau Khullom da sanglakle haibagi paw fangbadagi taramathui suba sam rifles ki team amana mafamadu da sang sinduna thibom ki thabak sathaba hoki thibom satharak padu da nga sinong telpung ani makai taba matamda timinau khul adugi aron balambi da kin singsil lakpa thengnabadagi fakibani kin masadagi immigration gi sanaba yabase sang amata fangkide adubu Chinese Vietnamese amasung Burmese ki se sang kaya phangki se sang danatana mobile phone ani compass ama pen drive ama foreign gi sel amasung sana thaknabagi polam singsu phangki pharabakin mori police tamakha tabagi ain yoba thabak sang lokhatnabagi damakta sinakre hairi Sengmai police ke personal singna Sengmai lambida gari sing sektoba ki thabak sathabada yamlaba yungang amasung yungau phagat pangamkre Sengmai police station ki in charge SS Joy Kumar Lusing banga si ayuk Lusingba kangbo amanga se pungni pandagi numit yung mapung taran thoi fawada sathakiba gari sing sektoba ki thabakta yamlaba yu singa si phagat kibane SS Joy Kumar Lusing dun sathakiba sektoba ki thabak adu Christmas amadi lakliba bye bye New Year's ki yenglaga thoganida ba thogdok sing wathok sing amadi accident sing ba sing thoning ba pan thonida ba gi pandamda sathaki bani hairi haingang kendra gi manung sanna larik ang mamakha laikai da nongmai sindol da sagun tawgre thodok asiga marilana Lamphel police station report tawba satpami oida duty da leramba ASI amana furakri hairi Todo singarang December kunmari nimidang puni pan taba adwai di Ifal East ki manung sanna lari mamakha laikai da leiba Yungkham Sudhiroi sei nipumapal apopagi mingna laikhidraba wailokeso roi giumda thoki bane numidang asik paki tanjala uraga masak khangdaba nongmai masa pai bami mari sanglaga lupa lak nipalongi senpam amasung sana moho mari gi mal sang pukri hairi todo aduga mari lenen Lamphel police station report ama San Kre amadi forensic team ama laktuna nga sayok thogdok thopam adu yengsan kre thodo adu hak thengnaruba Yungkhang Sudhiroi gi loinabi Yungkham Ongbi Ranjanana thodok adu kanana amadi kari manung gidamak tawbono haiba mainaba sing authority na yengsin biu loina thodok adu da chenaba miyo sing athaba matamda fabiu haina appeal tawrakle Yungkham Sudhiroi na cab driver oina thabak tawrumbadagi hauzik pothaduna leiba miyoini amadi Yungkham Ongbi Ranjanana khwaraman kaithialda kabok yonduna imung manung punaba honreba miyoini Makhoi mari lae koi mapagi maming ta Sudhir leibro haina yam khangna hange aduda e khangba male haraga khoi su thoga kari gino dugino na hangkanda e maga tinabani ai khoi sumaina ma hangba lakpani kainomta pot amta thamamgena pau phongna ba yaraga dimta phongna biu khoi mobile somte yaudre kadai dagino hai bakanda e lamlong dagini Roshan kawi haraga dum khangni chanapa da phone to kholo na habdagi chanapa ni imung changraga changi ba timing du da ina angang tholak te na yengi se kitang khong kanjalak pa moina dum moi mari na dum question gre chanapa ta paraga puthokraga machin kai ka loina punjala makhut punjala thamgre ada aina angang karom da thamino na aina yengba sakana nang chang kanu wa yang ngangena masi wa yang ngangena ingon dong pun ba hore dai ai chinje phajalaga moina aina wa ngang ba se chin phajalaga khut upu hangu kholu mayam tawba hore Nakalamoromda ngarangi thodok aduga mari lenen Lamphel police station da report tawba salubada police ki mai kaidagi tathi tawina tawrakiba aduna miyamda ninganaba ama pokalle haina Sudhiroina thamlakli Henzunaha Youth Organization Rising Athletic Union amasung Women Development Organization ki apun mamihut amananga si thodok aduga mari lenen minister da memory da mapishin kre loinana Lamphel police station da duty taba police officer adugi matakta action launa basu demand tawrakli
Lampen police station dane modu without uniform da kupang nam tari khongpang gaure ai isa nupa gi mamangda adu mayam isa nupa gi mamangi matakta mayam lairiba mayam si mamangda isa gi mamangda phobuse masi madi akoi paung hobi no na thami masi madi nungai jate lokap te injalo na lokap manung wokta kawrga pusale aduka lokap di manung da bokti tamde adu maya bokti pusale complain nam takkan satpa kan sumain taw na tamadi atoba kan police station da kamai to complain chatta ge hawe gi pose masi madi tamjeninge police station na mayam gi tabak to wochida siang na mission mikai nai dana irian jana lebak ngakpi di senbi ni haibe poche masi madi thaman janingi December ki tang kuntra ma thode thabak taki potharaga daba Kaman Area Development Authority kadage distance engineer ke lokeso singhabo service extension pina ba honari basi all Manipur Kaman Area Development Employees Association na yamna kanna yanidaba phongdok narakli government na masagi policy thabak taki potharaba mibo service extension pida ba haiba wafum asibo tungoi naram laga extension pina ba cabinet ki mi famama famduna pangthok na ba honari basi association asina yaba ngamloi haina cherolabada fauji lakli hiramasida maina basing na yangsin bidana junior officer amasong staff singi fundamental right of equality amasong kodong saba sing khongoi naba nanaba honari basi kanbiu suhairi hauji matang swaida break amatang lawjage break matungda Sasinaba khut thoknabada apupa mapa hatok pikraba matungda masa singna awaba kaya mayuknaduna hingbagi pau amadi Manipur amasung malemgi tongan tongan ba I pau sing pudna laksage impact news po mengta da lebiu break matungda taran moksari sasinaba khut thoknabagi thodokta laikhedraba mioi amagi imung manung oirabasu ngasi fawba lenga ki maikedagi mateng amata phangba leitri Sahi nauriba amadi lairaba kanal jedaba oibana mapagi misigi matangda kanada tainarugani haibasu khangkide hainasu circulation constituency gi ngakhapat kombeli stagi khoplung thang kom masai sei kunna pendaba phungdorakli kombeli sasida laiba mahaki yumda pangbi singunabada khoplung thangna sengmai de sek misri oiduna laiba mahaki apokpa is tongpu kom sahi tarlongi mamangda mioi kharna faduna pukraga lalobani haiduna masada nongmai maru kaya kafsinduna chirang spinning mill manakta halam kibani sarinda tawdun laiba mioi singna faduna pukraga army na mapabu hat kiba matam aduda mak supnagi sahi tarahumdu lam tamak ngairi pigliba angang oibana amadi kanalai tabana mapagi misigi mayokta lepangam kide mahakpu pokpi mamanasu Mapana laikidaba chai ama watlingaida yumnak sagai amada mayum pan khibana piklibi masanupi ahumbu mahangna senaduna lakhibane masin mopana haujik lairiba inukopa yum asisu kunja singna chai asigi angan basarukta sabibane kunja singna khara khajik mateng pangbi basinatana lenga ki maikaidagidi ngasi phawba karigumba amata phangbasu laitre mahagi masanupi amadi tarungda leiba mabuk yumda Laikrabasu masin manau marigi manungda ahal oibana maki manakta lehuribi piklibi masanupi anigi lailesu tamnana bamadi imungi leitalaira pubada awaba kaya thenglai haina thamoi sokna tengtharaki interstate sienba bus amagi driver oina imung purumlabasu masan sing khakta yumda hundok lamba ngamdabadagi toki masigi matungda Imphal da leiba private school amagi bus driver oina matam khara laiki masigi Thagi phangba apipa senpham asina imungi awat pa menba amlaktabadagi haujikti afangba thabak sudana sel tali haiki nakalamorda Christmas kumaina lakpada akomlup kanglai pa ki maikidagi khoplam thang komgi imung manungda blanket amadi selgi tengbang piduna epa mangol piki makhatana imung asida pangba yaba mateng sing su soidana pangkhigani haina lopki maikidagi su thajaba thamki Wabadi wadi habadi ade makoi singbusu wana hone mahi masingbusu tamnangai masung mamane singa habadi hingma matamda changdabi ada potlam chaba thakpada bo oibasu setpa chabda bo oibasu makoi singbu aina kitang do oibasu sembiba ngamne honabda engoda jamna wabadi oi asi fauda imai pa sakrabon tungdagi karigumba amta su pangbadi leite khungi leiba khungi alaman singna su makoi su matik manga leba basang sapaiba khungi mi sing leitabani na Nopado yang biba natara mataloi kibikta khoi imungsu yang simbiba dingamde isini nauna leiba yum sisu khonsida leiba halaman amasung khoi bu konbiragli ba ipu khoi memna chan bagida ada honda sabi ni phatta basing ma bu pubiraga na harun haidu na tu bi commando na oido mal army ga mukhai pullaga oin
थोंजू पातु ग्राम पंचायत की मनुंग सन लाइबा वार्ड नंबर 1 की मियामना ग्राम पंचायत असि के प्रधानमंत्री वार्ड नंबर 1 मेंबर बोयकॉट तौखरे लोइनना वार्ड नंबर 1 नमरपम लेकाई की नुपी सिंगना थोंजू असेंबली कंस्टिट्यूएंसी की एमएलए सु ओरिबा मिनिस्टर थोंगाम बिसुजित की युमदा नरेगा की थबक सुबा फंगलो हाइना थोमजिनखरे ngasi नमरपम लेकाई बिनाबो लेरक कम्युनिटी हॉल दा पाउमिसिंग उनबदा लेकाई एदु की मियामना फोंगदोरपदा नरेगा की थबक सुब की मतंगदा ओइना वार्ड नंबर 1 की ओइना मिफम अमा पांगथोकी मिफम अदुदा ग्राम पंचायत असि के प्रधान लाक्तबदगी मी अयाम्बा याउनखिदे हाइना मफम अदुगी मियामना फोंगदोकनरखी अदबु मिफम अदुदा जॉब कार्ड होल्डर साम कुंथ्रा लाखी लोइनना लाक्लेबा मकोई साम कुंथ्रा अदु खक थबक सुहनगनी हाइना वार्ड मेंबर अमगी मेंबर अदुना फोंगदोरखी लेमोरिबा कार्ड होल्डर सिंग अदुना करम्बा मतमदा थबक सुबा फंगदगे हंगबदा वार्ड मेंबर ना हाइबा ngamde हाइरकपदगी मिफम अमा कौनबा लेपनखी अदबो ngasi जिला परिषद यावना मिफम असि पांगथोकनबा मियामना ngaidun लेरगा प्रधानमंत्री मेंबर अनि असि लाक्तबदगी खोइसाउनरबा मियामना एमएलए गे युमदा थोमजिनखिबने हिरमसिगी मतंगदे एमएलए अमदि मैनेबसिंगना थबा मतमदा मियेंग संगबियो हाइना जॉब कार्ड होल्डर सिंगना पेनबा वाफम कया फोंगदोरकी थोंजू पार्टू ग्राम पंचायत की वार्ड नंबर 1 की जॉब कार्ड होल्डर चनी का यांखै हुमथोय लेबदा चामगा कुंथ्रादंगी थबक सुबा फंगले अरेम्बा चामगा कुलगा हुमथोय दो थबक सुबा फंगनबियु हाबने मीटिंग अमा मुक सिनबदा प्रधान मसाला उ याद्रे मेंबर मसा ngahak थोरआमी प्रधान कौब सखिबदगी हलक्त्रे जिला परिषद सुंग प्रधान बुंगायरगा लेरमले पुंग अहुम मरी मु सुबा फंगौद्रिबा मीसिंगजिदा चौका सुबा फंगनबियु हाबनी माना हदु हाइजबदा याद्रबनिना वार्ड नंबर 1 की मेंबर गा प्रधान गा बोयगोट तौजरी एमएलए अमदि मरी लेनबा सिंगसिना इंसिनबियु स्वच्छ सर्वेक्षण 2018 की सरुक अमा ओइना इम्फाल डिस्ट्रिक्ट की मनुंग सन वांखै की वार्ड नंबर 19 युमले ममलेरक संगले लमसुंग वार्ड नंबर 20 पुखरम ममलेरक कम्युनिटी हॉल दा मास अवेयरनेस प्रोग्राम सिंग पांगथोखरे इम्फाल म्युनिसिपल कोऑपरेशन वार्ड डेवलपमेंट कमिटी सिंग खुसमनदुना सिनखिबा थौरम सिंग अदुदा आईएमसी की म्युनिसिपल कमिश्नर टीएस हरिकुमारना थौरम असिगी खुथांगदा लुबा नानबगी लमदा लेबा असिगी सिटी अमदि टाउन लिसिंग मरिगा निफुमा थोइबु रेंग पिगनि हाइखी ngasi thoram aduda amoda kaidagi karamna har semba yabagi haibagi matangda IMC na green bucket demonstration amasu miyamda utki Relief Center for the Welfare of Differently Able Persons Manipur amasung Disabled Development Association Manipur ani ngasi home based counseling program ama pangthokre Imphal West amadi Thawal district ke manung salliba oinam sombong mayang Imphal Wangoi Sangmai janamadi Santhel mamanglai kai da so counseling alunena awareness program amasu pangthokre Sathakiba counseling aduda yum amada mental retardation oiraba mioi ahum leramasu thengnaraki haire Yum amadana disabled certificate fauba karamna paigani amadi karamna logani haiba fauba khangdana leramasu yauri masina takpadi Department of Social Welfare gi awareness watli haiba takpani maramaduna mainaba department singna miyeng sangbinabasu appeal tawrakli Rotary Club of Polo City Imphal gi Manli project ki makhada ngasi mongsang de laiba all Manipur mentally handicapped persons welfare organization da chana thakna ba sen sana ba ki polam sing mateng pangkre club asigi members sing yauna sathaki ba ngasi ki tharamadu da Rotary Club of Polo City Imphal gi president Rotarian Brila Haubizamna Fongdorpada project asigi makhada program kaya ama pangthokre Matung dasu makatana pangthokigani loinana project asi club asina lamdam asigi miyamda mateng pinabagi pandamda haudokibani hainasu mahakna makatana fongdoki Uripok Sorbol Thingeldagi Laisram Jasobantana Lekhidabagi Tarasuba Ningsing Thauranga Mailena ngasi Imphal West ki manung sanba Mongsang de Labor All Manipur Mentally Handicapped Persons Welfare Organization da chana thakna ba polam sing tengbang kre hariba tengbang polam sing asi lekhidraba Jasobantagi apokpi Ranjana amadi maki imumanagi musingna katpani
Uripo Polem Lekai the Laiba Angels Coaching Center Apaba Mahiroi Singda Asama Kodol Tamdana Puning Tawat Kre Taramado Uripo Polem Lekai the Laiba Lining Tow Kamlang by Community Hall the Pang Tokibani Coaching Center Asida Haukiba English Literaturuk Taratretki High School Living Certificate Examination the Ahanba Position Takiba Priyanka Maibam Yauna Position holder kaya ngasigi thoram aduda puning thawat pagi mana piki loinana saliba sayasigi oina coaching center asigi mock test mark wangna phanglaba singdasu mana pidana puning thawat ki International Inat Research Forum na sinduna ahan International Inat Day thoram ngasi pangthokre Yes School Police Lane the pangthokiba thoram aduda nat ki jago isai masung Sanglen kumai pangthokpana mapung besar oiki ngasi ki pangthokiba thoram aduga mari lenena forum masina piba award kayasu khodol tamki Naharol Sahitya Premi Samiti Cultural Forum Manipur Moirang Kanglai Isai Sindam Sangamadi Atai Lamdam Asigi Arting Culture gi Thabak Thorum Sing Saukhatnaba Amadi Thabak Kaya Pangthok Lamba Laifrakpam Asokumana Haukiba December Tara Mangada Masagi Anab Amana Maram Oiraga Laikidabada Laifrakpam Sagi Apimalup Amadi Laifrakpam Sagi Saukhat Lup Lang Thabalna Awaba Phongdurakli IFD groups of companies ki branch ama Manipur ahanba oina ai Fanisa Haina Mingtonba Fanisa Production Sing Oiba Manufacturing Unit among us Hangdokre. Manipur oina branch adu Singjami Bazada Laiba RK Bila Shopping Complex ta Hangdokibani. Ai Fanisa Hangdopagi Thorum Aduda Saruk Yakiba IFD groups of companies ki managing director Yankom Devson na Impact News ta Phongdorapada Mamang the interior product kaya Cater Tawada difficulties kaya Mapandagi port lakpada amadi market na hena demand lakpa matamsa na port deliver tawba ngamlak tabamadi Manipur gi law and order na maram oiraga khodong sadaba kaya lakpadagi ai fanisa ngasi hangdoktuna miyam gi apamba design material sing amadi masuna singba sing khanabagi khodong saba piba ngambagi pandamda manufacturing unit asi hangdokpani sohaiki अखोई इंटीरियर प्रोडक्ट्स अतोपा मैम कई नो अखोई कैटर तौई वा क्लाइंट्स मैम अदुदा अखोइना डिफिकल्टीज फेस तौबा मपानदगी प्रोडक्ट लाकपदा इश्यूज मैम गाइनाबा खोनाबा अखोइना पाम फंगक्तबा मार्केट ने हेन डिमांड लेबदुदगी अखोइना सिगी आई फर्नीचर से नेट फी की फंडिंग की मखादा अखोइना मार्केट सिदा इम्फाल मपानद अयाम लाइबसिंजे असिजे अखोइना काउंटर तौबा ngamnaba अखोइना मसी आई फर्नीचर हांगदोक्सब Anoba say listening Taranipan Lakpada Apunba Iraipa ki Mahiroi Sinpanglup Ems na Landamasi Miam da Ipapawsil Pirakli Lunena Landamasi the Ladiba Mahiloi Sang Punamagna Anoba Sesa listening Taranipan Tarama Pandagi Mahiri Singamadi Waza Singna Nat Oiba Pizol Sepinabasu Silamada Apil Taurakli Moirang Kendra Manung the Laiba Women's Society Yankani Toida Fee Tunaba Mason Yantokre Ngasi Moirang Kendra Progressive Front Sindana Moirang Film Laikai the Laiba Frederick Opista Pang Tupatorum Amada Mason Singadu Yantokibani Frenasiki member Tongam Santi Nahai Nupi Sing Semilon Faganaba Matamda Kunayasi Sakat Palakani Lunena Makoidasu Lon Singbagi Hainabi Tamamatautai Bianca Tanaraga Lolasi Pibani Hainasu Mahana Fongdoki Coalition against drugs and alcohol Kadan Hokiba December Kulumdoi the Bisnobo district Manung Sanba Bisnobo Ward number 5, 6 number song 7 Akoibada Kada Bisnobo district committee Bisnobo Ward number 5, 6, 7 Upon Mamera Pai Loop Amade Bisnobo police station Kusanaduna Mayakava Nisagi Mayokta Meragi Kongset number Satkre Kongset at the Bisnobo Ward number 5, 6, 7 Gilaikai Singi Akoibada Satki Kongset Aduda Bisnobo Ward number 5, 6, 7 the Yuyon Bayaroi Bisnobo
Ward number 567 की अकोई बदनी सासिज नब यारोई हौरत लिबा नहा सिंह निसा की इपाक तगे कलौरसी मये काब निसा मरुफंग न मुथलसी हाइब खोलाव कया लाउदन सतकी मखातन कदाना बिष्णुपुर वार्ड नंबर 567 की अकोई बद मैरा पाइबी अमसुंग पुलिस का लोइनना निसा के मायोक खोंजंग कया लेप्तना संगसिन की गने अमदी निसा की मसकी मतंग द मियामदा मतेंग पांगबिनबसु अपील तौरकली More Ward number 5 Nepali Vasti da lem na ya layang magi kema mapang thokre kemadu Highway Dental Services and Implant Center Thawbal na sin na pang thokibani Health Department Government Manipur Dr. Nandalal na lusing na sathakiba layang magi kemadu da mioi sam hena yagi anaba yenki amadi hidak langtak sing su yan thoki Dr. Nandalal na more Myanmar gi boda da laiba miyam singbo chayol khudingi thang junamita layang magi khudong saba sing laigani haina su phong thoki Sayasigi when Universal Friendship Organization UFO Eastern Headquarter Yaripok Top Singthana Mapungwen Sindana Panam Ningthau Kurumbagi Thorum Ama Pangtolagani Thorum Asida Iram the Masiki Miamna Yabinaba Universal Friendship Organization Eastern Headquarter and Tadorapa Serum Kangalakli. Ngarang December Kunmari the Infalis ki Manung San Mapongdong Mamgi Labuk Lamhang Amada Tauri Yadan Sinamba El Ngan Thoi Singa Chahi Kunmari Apop Kiming Laikhidraba Ngova Singhagi Misiasi Siningai Oi Haina Ziribam the Laiba Laisem Club Sherlaman Hairi Laikhidraba Ngan Thoi Sai Amarongi Mamang Dagi Pungdom the Laiba E Sana Tombi Devi Kova Amagi Workshop ta Tabak Yauduna Lakpani Adabo Ngan Thoi Asi Masa Matom the Tauri Yaduna Sizagani Haibasi Tazingai Oide Taudok Asi Mainabo authority na miyeng sangbinabasu apel taurakli. Hauzik sanabagi pao. Kuntare suba case announcing Memorial State Level 6 tournament ngasidagi pangthoba haukre. Manipur 6 Association gi miyeng makada Kwakaitel 6 club na sinduna Kwakaitel Boys Junior High School da ngasidagi pangthoba haukiba. Tournament asid Open 6 Sandaroi Manipur masong sehitara mga gi makada leiba Sandaroi tara nipan pun Sandaroi maftra nipan sar yaduna. Tournament asid champion oina bagi damakta akan balamba taunaba haukre. Ngasidagi haukiba tournament sige ahan round sanaba loikiba galunina RK Apolosna K Sanjoy TS Govin Luang A Sakritombi O Ningthem El Koireng amadi Jekina point amam phanglaga mangzil thadon chatli tournament sige ngasi hautopaki thormadra Nauria Pakangla pa isla constituency gi ex MLA RK Ananamadi Kwakaitel Sales Club ki president S Rasi Singa Lonena Masana siba pamjamami kayana ngasike thormadra saryaki Swiss round tari sanaga da tournament sige hayeng ani super round sing sanagani Marisoba Sector Trophy Lamlai Kendra Village Wise Men's Open 7A Side Football Tournament Bolero Team B Sector Amadi STT Team A Sector Anin Mai Pakre Football Tournament Sigi Ngasi Lamlai Kendra gi Manung San Laiba Sector gi Sanabung the Sanakiba Taramari Suba Lecta Bolero Team B Sectana MPS Pugdo Mambo Panjal Amasino the Mighty Pigi Tournament Singing Sanakiba Taramanga Suba Mestana STT Team A Sectana YDC Thamna Popibu Yama Laksana Panjal Manga Sinoda Mighty Pigi Satriba Pool Tournament Sigi Hayeng Makha Taba Match Ani Sanagani Laisram Thopi Memorial Trust ki champion host team SDO Irong Thokson oikre Thaudam Irong Thoksom amasung Social Development Organization Irong Thoksom anina puna sinduna Thaudam maninglai kai public ground da satarakpa ani suba state level Laisram Thopi Memorial 7A Side Football Tournament ki final match da SDO Irong Thoksom na SWA Sabung Company mayang Infalbu Panjal manga amada Mighty Bapi dana champion oikibane Tournament asi loishin bagi thoram da athoba mithnglil oikiba Laisang Them Gram Pansat ki pradhan RK Krishna Mohona champion amasung rana sapta kraba team sing the trophy amasung selgi manas yanthoki championship asi hokiba December 19 da team ni pana sar yaduna satharakpani
Kontra mapalak suba sub junior, junior amasung senior artistic amasung anisuba aerobic state level gymnastics championship ngasiloshin kre. All Manipur Gymnastics Association senduna pang thokiba championship asida Imphal East, Imphal West, Thawala Masabistabo district sing the Laiba gymnastics unit tarani thoi dagi nupa masa ni puni pana masnupi masa sandari kuntrani thoi punna sandari Manipur on saryaki. Championship asida under 8, 10, 12, 14, 17 nupa masa amasun nupi masa singna athoyen tanabagalunina sahi taratret mathaki nupa masa amasunupi masa sandari singna gymnastics championship asige tongan ba masana singna lamba taunaki. Sathaki ba championship asida youth progressive club tagela champion oiki bagalunina district gymnastic association Bisnupur narana satakre. Nauria Pakang Lapa Islamic Constituency MLA S. Subhash Chandra, Gymnastics Federation of India General Secretary, Amadi All Manipur Gymnastics Association President Dr. S. Santi Kumar Masong, Manipur Olympic Association Vice President T.S. Joy Kumar Galwenana, Yas Assistant Director, Coachings Ki Thau Puriba, Ten Subam Thaubana, Championship Asida Makomatang Taraba Sanari Singadida, Manamatum Singadu Kusinaki. Wall की कैटोरी अमाउंट होगा तो इस वीडियो तो वाले बिचारे रिकॉर्डिंग का होगा नेक्स्ट डे तक में तुम येंगा उजासिंग का लोने ना उजासिंग लैपटॉप तो येंगा वो ने तो इधर चाप का अभी तो शुरू इसने करी ना वो ने तो इधर फोटो का फोन वीडियो का फोन अगर वॉल की स्टैंडर्ड सारे काम को दुनिया में तो कहीं खेले तो कंप्रेशन तो वो ने तो उजा फोटो से ले रहा है ना सुन फोटो याम यार बात तो कंप्लीट याम गोल्डन सांस ने इन हाइजेरी से साइड की प्रोसेसिंग कोई यास की प्रोसेसिंग देखी Ariba gymnast labor kopa adu mama adu tawga around me kutra mo kai gum se nam thuna koi da da puni ne ngone bichin dio adu badu yagi sim post ko da su da do be program adu tawno ba nam thuna koi bana jage Hauze arubada moroba pa mo hanam Malem pumada Christmas kumai pang thona ba kum steda sig singa masong tampak ki mafam singda kumai si pak sana pang thonari Manipur ki apunba ki saktam kanna bahona bada akiba laite Manipur ki damaktadi mang thaduna kathokani haina Chief Minister Nongthomam Birina phongdukre Kairao bitrada sagadaba phamung yangkai leigadaba integrated ayush hospital amangasi health minister Lampola kun Jayant Kumana urit uyung tamkre Amasung sasinaba khut thoknabada mapa hatokpikraba kanalajadaba imung amagi angang mari nungaiba masak khangdana hingli ngasi phawa government na miyang amata changdri